ꯌꯦꯅꯤꯡ ꯍꯨꯟꯕꯤꯅ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇ꯭ꯔꯥꯏ ꯇꯧꯕꯁꯨ ꯑꯣꯐ ꯂꯩꯈꯤꯕꯅ ꯑꯅꯨꯄꯃꯥꯒ ꯄꯥꯎ ꯏ ꯐꯥꯎꯅꯕꯗꯤ ꯉꯝꯗꯔꯦ ꯑꯗꯨꯃꯛꯄꯨ ꯃꯥ ꯈꯨꯗꯛꯇ ꯑꯐꯪꯕ ꯇꯤꯀꯦꯠꯇ ꯌꯨꯝ ꯌꯧꯔꯒꯦ ꯍꯥꯏꯕꯁꯤꯅꯤ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗꯗꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯃꯥꯁꯨ ꯆꯤꯡꯗꯤ ꯆꯤꯡꯅꯕꯅꯤ ꯑꯗꯨꯃꯛꯄꯨ ꯑꯁꯦꯡꯕꯗꯤ ꯈꯪꯂꯨꯗꯕꯅꯤ ꯑꯅꯨꯗ ꯀꯣꯜ ꯇꯧꯕ ꯆꯠꯇꯕꯗꯒꯤ ꯑꯗꯤꯇ꯭ꯌꯗ ꯑꯃꯨꯛ ꯇꯧꯏ ꯑꯗꯤꯇ꯭ꯌꯅ ꯍꯜꯂꯣ ꯀꯩꯗꯧꯔꯦ ꯑꯩ ꯇꯤꯀꯦꯠ ꯀꯛꯈꯤꯕꯗꯣ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯣ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯀꯛꯑꯣ ꯃꯃꯤꯉꯩꯒꯤ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯩ ꯍꯌꯦꯡ ꯉꯟꯅ ꯌꯨꯝꯗ ꯌꯧꯗꯕ ꯌꯥꯗꯕꯅꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯗꯨꯗꯣ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏ ꯍꯌꯦꯡ ꯍꯩꯖꯤꯡꯄꯣꯠꯅꯤ ꯅꯪꯅꯅꯕ ꯆꯠꯀꯦ ꯇꯧꯕꯅꯤ ꯍꯥ ꯌꯥꯝ ꯍꯥꯊꯨꯃꯟꯗ꯭ꯔꯣ ꯃꯣꯏꯒꯤꯗꯤ ꯂꯥꯁ ꯁꯦꯝ ꯊꯥꯔꯝꯈꯤꯔꯣꯏꯗ ꯑꯗꯨ ꯑꯗꯥ ꯇꯧ ꯂꯩꯔꯅꯨ ꯁꯠ ꯑꯝꯇ ꯀꯛꯑꯣ ꯍꯣꯏ ꯄꯥꯏꯌꯨꯀꯣ ꯑꯩ ꯌꯦꯡꯒꯦ ꯑꯗꯤꯇ꯭ꯌ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯄꯨꯡ 8ꯒꯤ ꯑꯃꯗꯤ ꯂꯩ ꯃꯃꯜꯗꯤ ꯈꯔ ꯌꯥꯝꯃꯤꯅꯦ ꯅꯪꯉꯣꯟꯗ ꯂꯩꯔꯗꯤ ꯑꯗꯨꯝ ꯀꯛꯈ꯭ꯔꯣ ꯑꯩ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯀꯥꯞꯂꯛꯀꯦ ꯑꯩꯒꯤ ꯑꯔꯩꯕꯗꯣ ꯍꯥꯟꯅ ꯇꯤꯀꯦꯠ ꯀꯛꯈ꯭ꯔꯦ ꯑꯃꯨꯛ ꯊꯥꯔꯛꯑꯣꯁꯨ ꯍꯥꯏꯍꯧꯗ꯭ꯔꯕ ꯅꯪꯉꯣꯟꯗ ꯍꯟꯖꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯗꯦꯀꯣ ꯅꯍꯥꯟꯁꯨ ꯑꯩ ꯀꯛꯄꯤꯒꯦ ꯌꯥꯗꯕꯒꯤ ꯀꯦꯟꯁꯦꯜ ꯇꯧꯗꯧꯔꯦ ꯄꯦꯜꯂꯤ ꯀꯥꯔꯟ ꯉꯥꯡꯒꯅꯨ ꯀꯟꯐꯥꯔꯝ ꯑꯣꯏꯔꯗꯤ ꯊꯝꯃꯒꯦꯀꯣ ꯃꯤꯅ ꯂꯨꯍꯣꯡꯉꯒ ꯅꯪꯅ ꯁꯥꯎꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯁꯥꯎꯕꯩ ꯋꯥ ꯅꯠꯇꯦ ꯀꯩꯅꯣꯝ ꯊꯣꯛꯄ ꯁꯣꯏꯗ꯭ꯔꯦ ꯃꯑꯣꯡ ꯑꯃꯒꯤ ꯂꯨꯍꯣꯡꯕꯅꯤ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ ꯑꯩꯁꯨ ꯌꯥꯎꯅꯤꯡꯉꯤ ꯑꯗꯣ ꯁꯦꯃꯤꯅꯥꯔ ꯂꯩꯕꯁꯤꯅ ꯐꯔꯛ ꯇꯥꯔꯦ ꯍꯣꯏꯗ ꯅꯪ ꯌꯥꯎꯔꯕꯅꯤꯅ ꯌꯥꯔꯦ ꯀꯩꯅꯣ ꯏꯕꯥꯅꯤꯗꯤ ꯑꯃꯠꯇꯅꯤ ꯌꯥꯔꯕꯣ ꯌꯥꯗ꯭ꯔꯤꯕꯣ ꯌꯥꯖꯔꯦ ꯌꯥꯖꯔꯦ ꯁꯅꯥꯏꯕꯦꯝꯃ ꯍꯌꯦꯡ ꯉꯟꯇꯥꯅ ꯊꯤꯟꯕ ꯂꯥꯛꯆꯔꯒꯦ ꯍꯣꯏꯅꯦ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯒ ꯍꯌꯦꯡ ꯉꯟꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯄꯣꯠ ꯆꯩ ꯈꯔ ꯄꯨꯅꯅꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨ ꯂꯥꯝꯃꯒ ꯂꯧꯕꯗ ꯈꯨꯠꯅ ꯊꯦꯡꯗꯨꯅ ꯑꯅꯨꯄꯃꯥ ꯃꯕꯥꯅꯤꯒꯤ ꯈꯤꯜꯂꯤꯕ ꯐꯣꯇꯣꯗꯨ ꯊꯦꯡꯈꯤꯗꯨꯅ ꯇꯥꯗꯨꯅ ꯀꯥꯏꯔꯤ ꯌꯦꯅꯤꯡ ꯍꯨꯟꯕꯤ ꯏꯄꯥ ꯄꯥꯈꯠꯅ ꯈꯨꯟꯒꯠꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯒ꯭ꯂꯥꯁ ꯑꯗꯨꯗꯤ ꯐꯅꯌꯥꯝ ꯀꯥꯏꯈ꯭ꯔꯦ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯔꯤ ꯌꯦꯅꯤꯡꯅ ꯂꯤꯛꯂꯤ ꯃꯆꯦꯠꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯈꯨꯟꯒꯠꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯁꯈꯤꯅꯥ ꯑꯃꯗꯤ ꯄꯤꯔꯦ ꯃꯄꯨ ꯏꯕꯨꯡꯉꯣ ꯀꯅꯥꯝꯇ ꯐꯠꯇ ꯅꯨꯡꯗꯗꯤ ꯊꯣꯛꯍꯟꯕꯤꯒꯅꯨꯀꯣ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯇꯨꯅꯤ ꯅꯨꯄꯥ ꯃꯌꯨꯝꯗꯨ ꯏꯔꯥꯡ ꯂꯥꯡꯂꯤ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯕꯁꯨ ꯂꯣꯏꯔꯤ ꯁꯅꯥꯇꯣꯝꯕꯤꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯅꯨꯃꯤꯠ 2-3 ꯄꯨꯊꯔꯛꯇꯨꯅ ꯂꯩꯔꯔꯤ ꯃꯅꯤ ꯂꯩꯔꯤꯛꯅ ꯕꯣꯔ ꯃꯃꯥ ꯁꯥꯗꯨꯅ ꯑꯗꯨꯕꯨ ꯕꯣꯔꯗꯤ ꯀꯗꯥꯏ ꯍꯤꯌꯥꯏꯉꯝꯕ ꯃꯌꯥꯝꯅ ꯂꯥꯡꯂꯤꯗꯨ ꯌꯥꯎꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯀꯥꯗ ꯂꯩꯔꯤ ꯃꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯗꯨꯗꯪ ꯊꯣꯛꯏ ꯅꯤꯡꯊꯦꯝꯁꯨ ꯃꯌꯨꯝꯗ ꯍꯟꯗ꯭ꯔꯤ ꯂꯨꯍꯣꯡꯕꯒꯤ ꯅꯃꯥꯗ ꯑꯗꯨꯕꯨ ꯃꯁꯤꯒꯤꯗꯤ ꯅꯠꯇꯦ ꯃꯥꯅ ꯃꯌꯨꯝ ꯍꯟꯗ꯭ꯔꯤꯕ ꯃꯥꯁꯨ ꯍꯤꯌꯥꯏꯉꯝꯕꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯦ ꯑꯅꯤꯃꯛ ꯃꯊꯥ ꯁꯥꯅ ꯂꯩꯔꯤ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯍꯤꯌꯥꯏꯉꯝꯕꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛ ꯊꯧꯔꯥꯡ ꯄꯨꯝꯕꯗꯤ ꯂꯣꯏꯔꯦ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯅꯤꯡꯊꯦꯝꯁꯨ ꯃꯈꯣꯜꯒ ꯁꯤꯔꯤ ꯁꯤꯔꯤ ꯈꯨꯝꯂꯛꯏ ꯌꯥꯏ ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯅꯪꯒꯤꯁꯨ ꯀꯥꯏꯍꯟꯅꯤꯡꯗꯦ ꯃꯥꯒꯁꯨ ꯂꯥꯞꯅꯕ ꯉꯝꯃꯣꯏ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯥꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯁꯤꯅꯤ ꯁꯤꯅ ꯍꯦꯟꯅ ꯃꯊꯥ ꯁꯥꯍꯜꯂꯤ ꯑꯩ ꯋꯥ ꯇꯥꯅꯐꯝꯁꯨ ꯂꯩꯇꯦ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩꯁꯨ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇꯕꯅ ꯏꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯏꯁꯥꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯍꯥꯏꯗꯣꯛꯂꯝꯒꯗꯕꯅꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯂꯨꯍꯣꯡꯕ ꯂꯥꯛꯑꯔꯣꯏꯒꯦ ꯏꯃꯥ ꯄꯥꯕꯨꯡꯗ ꯅꯪꯅ ꯐꯅꯕ ꯈꯨꯝꯃꯨ ꯅꯣꯏꯌꯁꯨ ꯑꯃꯨꯛ ꯂꯥꯛꯄ ꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯅꯤꯡꯊꯦꯝ ꯅꯪꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣꯕ ꯑꯗꯨꯝꯅ ꯇꯧꯔꯒ ꯂꯨꯍꯣꯡꯕ ꯀꯥꯏꯔꯒ ꯏꯃꯥꯅ ꯀꯔꯤ ꯑꯣꯏꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤ ꯃꯁꯥꯅꯁꯨ ꯌꯥꯕ ꯉꯝꯂꯣꯏꯅ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯅ ꯅꯪ ꯂꯨꯍꯣꯡꯕꯁꯦ ꯑꯗꯨꯃꯛ ꯍꯣꯡꯈ꯭ꯔꯣ ꯅꯤꯡꯊꯦꯝ ꯅꯨꯄꯤ ꯃꯌꯨꯝꯁꯨ ꯑꯗꯨ ꯃꯉꯥꯏ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯕꯅꯤꯅ ꯃꯤꯗꯤ ꯋꯥꯠꯇ꯭ꯔꯦ ꯑꯅꯨꯄꯃꯥꯁꯨ ꯀꯩꯅꯥ ꯑꯃꯒꯨꯝ ꯀꯦꯗꯨꯅ ꯂꯩꯔꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯀꯗꯧꯕꯅ ꯌꯦꯅꯤꯡ ꯍꯨꯟꯕꯤꯁꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯑꯃꯗ ꯑꯃꯨꯛ ꯌꯧꯔꯛꯄꯗꯒꯤ ꯁꯣꯝꯗ ꯑꯗꯨꯃꯛ ꯆꯦꯜꯂꯛꯂꯕꯅꯤ ꯑꯅꯨꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗ꯭ꯔꯤ ꯊꯕꯛ ꯃꯌꯥꯝ ꯑꯗꯨꯗ ꯑꯗꯨꯕꯨ ꯃꯥ ꯈꯪꯉꯤ ꯑꯅꯨꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯕꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤꯗꯤ ꯎꯗꯦ ꯑꯗꯨꯕꯨ ꯀꯣꯟꯅ ꯇꯞꯅ ꯍꯪꯂꯒꯦ ꯈꯜꯂꯗꯨꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯔꯤ ꯅꯨꯄꯥꯔꯣꯝꯒꯤ ꯃꯤꯁꯨ ꯌꯧꯔꯛꯈ꯭ꯔꯦ ꯑꯅꯨꯄꯃꯥꯒꯤ ꯀꯥꯗꯁꯨ ꯃꯃꯥꯟꯅꯕꯤ ꯈꯔ ꯂꯥꯛꯇꯨꯅ ꯑꯆꯥꯄꯣꯠ ꯆꯥꯗꯨꯅ ꯌꯥ ꯂꯥꯡꯉꯤ ꯑꯅꯨꯗꯤ ꯇꯥꯕꯗꯅꯤ ꯑꯗꯨꯕꯨ ꯌꯥꯎꯕꯗꯤ ꯌꯥꯎꯔꯨꯗꯦ ꯍꯜꯂꯝꯗꯥꯏꯗ ꯕꯣꯔꯒꯤ ꯃꯃꯥ ꯁꯥꯔꯤꯕ ꯃꯅꯦꯅ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔ ꯆꯪꯂꯛꯏ ꯃꯅꯦꯗꯨꯅ ꯕꯦꯝꯃ ꯍꯌꯦꯡ ꯉꯟꯅ ꯂꯧꯕ ꯂꯥꯛꯀꯦꯀꯣ ꯁꯦ ꯁꯤꯅꯅꯦ ꯅꯃꯥꯟꯅꯕꯤꯁꯤꯡꯁꯤꯒ ꯀꯩꯅꯣꯝꯃ ꯍꯦꯛ ꯆꯥꯃꯤꯟꯅꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯉ꯭ꯋꯥ ꯆꯠꯄꯤ 2 ꯄꯤꯔꯛꯏ ꯑꯅꯨ ꯇꯞꯅ ꯌꯥꯔꯅꯤꯌꯦ ꯄꯤꯗ꯭ꯔꯁꯨ ꯅꯨꯄꯤ ꯑꯃꯅ ꯂꯧꯁꯤꯜꯂꯨ ꯐꯤꯒꯥꯎ ꯁꯥꯔꯒꯅꯦ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯄꯤꯗꯧꯔꯤꯅꯤ ꯑꯃꯅ ꯑꯃꯨꯛ ꯃꯧꯁꯦ ꯃꯕꯨꯛ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦꯗ ꯏꯍꯥ ꯍꯔꯥꯎꯗꯦꯀꯣ ꯍꯌꯦꯡꯗꯤ ꯍꯔꯥꯎ ꯂꯥꯛꯎꯀꯣ ꯑꯩꯈꯣꯏꯔꯣꯝꯗ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯌꯦꯅꯤꯡꯅ ꯏꯅꯦ ꯍꯌꯦꯡꯗꯤꯅꯦ ꯃꯁꯛ ꯈꯪꯗꯒꯩ ꯀꯦꯊꯥꯍꯜꯂꯝꯃꯗꯧꯅꯤ ꯍꯩꯃꯥ ꯅꯪꯁꯨ ꯅꯁꯛ ꯅꯨꯡꯁꯤꯔꯤꯅꯦꯍꯦ
ꯏꯆꯥ ꯅꯨꯄꯥ ꯂꯩꯔꯗꯤ ꯏꯃꯧ ꯑꯣꯏꯗꯧꯅꯤꯀꯣ ꯅꯃꯥꯟꯅꯕꯤꯒꯁꯨ ꯄꯨꯟꯅꯅꯕ ꯑꯗ ꯇꯥꯏꯍꯦ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯑꯅꯨꯒ ꯀꯥꯏꯅꯗꯅꯕ ꯏꯆꯦ ꯏꯅꯥꯎ ꯃꯁꯥꯅꯁꯨ ꯌꯥꯔꯦ ꯅꯆꯥ ꯅꯨꯄꯥ ꯂꯩꯕ ꯀꯅꯥꯅꯣ ꯆꯣꯡꯊꯣꯔꯛꯑꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯏꯕꯤꯔꯦꯗꯅ ꯍꯣ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯑꯍꯥꯡꯕꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯌꯥꯝꯗꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯋꯥ ꯅꯣꯛꯏ ꯂꯥꯏꯔꯤꯛꯅ ꯌꯥꯔꯦꯁꯦ ꯂꯩꯁꯥꯕꯤꯁꯥ ꯅꯣꯏ ꯂꯩꯍꯧꯒꯣꯈꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯉꯁꯤꯗꯤ ꯍꯌꯦꯡ ꯉꯟꯇꯥꯅ ꯂꯧꯕ ꯂꯥꯛꯀꯗꯧꯔꯤꯅꯤꯀꯣ ꯏꯃꯧꯁꯦ ꯍꯣꯏꯅꯦꯅꯦ ꯃꯤ ꯑꯃ ꯆꯠꯈꯤ ꯑꯅꯤ ꯆꯠꯈꯤ ꯏꯃꯨꯡꯒꯤ ꯃꯤꯗ ꯉꯥꯏꯍꯧꯔꯦ ꯌꯦꯅꯤꯡ ꯍꯣꯟꯕꯤꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ ꯔꯦꯈꯥꯅ ꯌꯦꯅꯤꯡ ꯅꯪꯅ ꯈꯔ ꯍꯪꯉꯨ ꯅꯍꯥꯟꯗꯒꯤꯅꯦ ꯁꯤꯃ ꯋꯥꯠꯂꯤ ꯁꯤꯃ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯕꯁꯦ ꯍꯥꯏꯗ꯭ꯔꯕꯅꯤ ꯈꯨꯗꯛꯇ ꯁꯤꯟꯕꯒ ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯨꯅꯦ ꯀꯨꯞꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯃꯃꯥ ꯐꯔꯦ ꯅꯕꯥꯅꯤ ꯋꯥꯔꯤ ꯇꯧꯍꯧꯈꯣꯀꯣ ꯏꯃꯥ ꯆꯥꯛ ꯊꯥꯡꯒꯠꯂꯨꯈꯤꯒꯦ ꯔꯦꯈꯥ ꯊꯣꯛꯈ꯭ꯔꯕꯗ ꯌꯦꯅꯤꯡ ꯑꯅꯨꯗ ꯑꯣꯟꯁꯤꯜꯂꯤ ꯀꯩꯅꯣ ꯅꯪꯅ ꯄꯥꯎ ꯏꯒ ꯑꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯁꯦ ꯅꯪ ꯀꯩꯗꯧꯔꯒꯦꯕ ꯅꯪꯒꯤ ꯁ꯭ꯇꯗꯤꯗ ꯀꯥꯏꯒꯗ꯭ꯔꯅ ꯇꯧꯕꯅꯦ ꯏꯁ ꯄꯛꯇꯦꯀꯣ ꯑꯩꯗꯔꯣ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯤꯕ ꯅꯪꯁꯦ ꯇꯝꯃꯤꯗꯨꯗꯤ ꯉꯥꯏꯍꯥꯛꯀꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯗꯤ ꯀꯥꯏꯗꯦꯗꯅ ꯐꯔꯦꯅꯦ ꯑꯩꯅ ꯁꯪꯕ ꯀꯥꯟꯗ ꯇꯧꯔꯛꯑꯁꯨ ꯄꯥꯏꯗꯦ ꯉꯔꯥꯡꯗꯩ ꯑꯣꯐ ꯂꯩꯔꯤꯗꯨꯅ ꯀꯩꯒꯤꯅꯣꯕ ꯗꯥꯔꯤꯡꯊꯦꯝꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯊꯝꯕꯅꯤ ꯀꯔꯤꯒꯤ ꯄꯥꯏꯕꯤꯌꯨ ꯌꯥꯗ꯭ꯔꯣ ꯂꯨꯍꯣꯡꯉꯝꯗꯥꯏ ꯑꯋꯥꯠ ꯑꯄꯥ ꯍꯪꯅꯗꯣꯏ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯅꯪ ꯍꯧꯅꯕꯤ ꯑꯃꯨꯛ ꯁꯥꯎꯅꯩꯔꯕ ꯑꯅꯨ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯌꯦꯅꯤꯡ ꯀꯩꯗꯧꯔꯒꯦ ꯑꯅꯨ ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯅꯦ ꯑꯗꯣ ꯍꯔꯥꯎꯕꯒꯤ ꯃꯃꯤꯗꯤ ꯏꯎ ꯎꯗꯦ ꯅꯪꯅ ꯄꯦꯟꯗ꯭ꯔꯤꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣꯕ ꯑꯅꯨꯄꯃꯥ ꯀꯞꯊꯣꯔꯛꯂꯤ ꯌꯦꯅꯤꯡ ꯑꯅꯨꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯀꯞꯀꯅꯨꯁꯦ ꯐꯖꯅ ꯍꯥꯏꯌꯣ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯩ ꯑꯣꯏꯔꯗꯤ ꯃꯍꯧꯁꯥꯅꯤ ꯅꯤꯉꯣꯟꯅ ꯃꯌꯨꯝ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯀꯞꯄ ꯍꯥꯏꯁꯤꯗꯤ ꯑꯅꯨ ꯀꯞꯅ ꯑꯩꯅ ꯂꯨꯍꯣꯡꯗꯣꯏꯁꯦ ꯃꯥꯒ ꯅꯠꯇꯦ ꯌꯦꯅꯤꯡ ꯌꯦꯅꯤꯡ ꯑꯉꯛꯄ ꯁꯛꯐꯝꯗ ꯑꯅꯨꯗ ꯌꯦꯡꯂꯒ ꯍꯥ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯀꯅꯥꯒꯅꯣ ꯃꯥꯒꯤ ꯃꯃꯥꯟꯅꯕꯒ ꯑꯗꯨꯗꯤ ꯀꯝꯗꯧꯕ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯆꯥꯅꯤ ꯅꯪꯗꯤ ꯀꯩꯒꯤ ꯌꯥꯔꯤꯅꯣꯕ ꯕꯕꯥ ꯍꯣꯏꯗ ꯐꯖꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯗꯥꯏꯡꯊꯦꯝꯗꯤ ꯈꯪꯕ꯭ꯔꯣ ꯈꯪꯈ꯭ꯔꯦ ꯑꯗꯨꯒꯤ ꯐꯣꯟ ꯌꯥꯝ ꯇꯧꯔꯦ ꯑꯩꯅ ꯑꯣꯐ ꯊꯝꯖꯤꯜꯂꯦ ꯃꯥꯅ ꯆꯠꯈ꯭ꯔꯁꯦꯁꯨ ꯍꯥꯏ ꯑꯩꯅ ꯌꯥꯗꯦ ꯑꯅꯣ ꯅꯪꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯍꯥꯏꯗꯣꯛꯇꯕ ꯋꯥꯔꯤ ꯑꯃ ꯈꯜꯂꯤ ꯍꯥꯏꯕ ꯈꯪꯉꯤ ꯃꯗꯨ ꯀꯔꯤꯅꯣ ꯇꯥꯟꯅꯁꯤ ꯅꯇꯣꯝꯇ ꯑꯋꯥꯕꯗꯤ ꯄꯤꯒꯅꯨ ꯑꯩ ꯈꯪꯗꯦ ꯃꯔꯥ ꯂꯩꯖꯗꯕ ꯏꯃꯥꯈꯣꯏꯁꯨ ꯏꯀꯥꯏꯕ ꯅꯪꯍꯟꯅꯤꯡꯗꯦ ꯂꯝꯂꯥꯟꯕ ꯃꯉꯣꯟꯗ ꯑꯌꯦꯠꯄꯁꯨ ꯄꯤꯅꯤꯡꯗ꯭ꯔꯦ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯥꯕꯨ ꯑꯋꯥꯕ ꯄꯤꯕꯁꯨ ꯉꯝꯃꯣ ꯀꯩꯅꯣ ꯃꯔꯤ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯤꯗꯨꯕꯣ ꯋꯥꯁꯦ ꯂꯨꯔꯤ ꯅꯍꯥꯟꯅ ꯍꯥꯏꯅꯕ ꯂꯥꯛꯄꯗ ꯌꯥꯗꯕ ꯑꯣꯏꯔꯗꯤ ꯎꯄꯥꯏ ꯂꯩ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯕ ꯇꯤꯜꯂꯕꯅꯤ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥ ꯕꯕꯥꯒꯤꯁꯨ ꯈꯜꯂꯣ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯠꯇꯅ ꯈꯨꯜ ꯄꯨꯝꯕꯗ ꯏꯀꯥꯏꯕ ꯅꯪꯂꯅꯤ ꯅꯪꯅ ꯋꯥꯈꯜ ꯍꯣꯡꯂꯕꯗꯤ ꯑꯩ ꯑꯍꯜꯁꯤꯡꯒꯤ ꯃꯥꯏꯗꯤ ꯆꯣꯞꯍꯟꯅꯤꯡꯉꯤ ꯑꯅꯨ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ ꯌꯦꯅꯤꯡꯅ ꯋꯥꯐꯝꯁꯦ ꯏꯃꯥꯈꯣꯏꯗꯤ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯀꯅꯥꯁꯨ ꯃꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯗꯦ ꯑꯩꯒꯤ ꯄꯥꯎꯈꯨꯝꯁꯨ ꯃꯣꯏꯅ ꯄꯤꯈ꯭ꯔꯦ ꯐꯔꯦ ꯊꯣꯛꯈ꯭ꯔꯗꯤ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯊꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯅꯤꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯊꯪꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯅꯤ ꯂꯨꯍꯣꯡꯕ ꯑꯃꯅꯤ ꯌꯨꯝ ꯑꯁꯤꯗ ꯁꯥꯒꯩꯁꯤꯒꯤ ꯃꯤꯅꯧ ꯑꯃ ꯂꯥꯛꯂꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯍꯤꯌꯥꯏ ꯉꯝꯕ ꯈꯪꯗꯕ ꯃꯤꯗꯤ ꯄꯪꯍꯥꯗ ꯍꯔꯥꯎꯏ ꯃꯗꯨꯒꯤ ꯃꯔꯛꯇ ꯃꯃꯥꯁꯨ ꯌꯥꯎꯔꯤ ꯃꯃꯧ ꯂꯥꯛꯂꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯁꯥꯗꯨ ꯍꯦꯛ ꯀꯟꯈꯠꯄꯣꯏ ꯈꯜꯂꯤ ꯐꯃꯨꯡꯗ ꯅꯥꯗꯨꯅ ꯍꯤꯞꯂꯤꯕ ꯃꯃꯥꯅ ꯃꯃꯧ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯃꯀꯥ ꯂꯥꯝꯕ ꯃꯥꯏꯊꯣꯡ ꯎꯕꯗ ꯍꯤꯌꯥꯏ ꯉꯝꯕ ꯋꯥꯗꯨ ꯍꯧꯗꯣꯛꯂꯨꯕ ꯉꯝꯗ꯭ꯔꯦ ꯀꯅꯥꯗꯁꯨ ꯅꯤꯡꯊꯦꯝꯁꯨ ꯆꯠꯈ꯭ꯔꯦ ꯉꯔꯥꯡꯗꯒꯤ ꯉꯁꯤ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗ꯭ꯔꯦ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯈꯟꯕꯗꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯦꯡꯕ ꯌꯥꯗ꯭ꯔꯕ ꯀꯣꯝ ꯑꯃꯗ ꯄꯨꯊꯗꯨꯅ ꯂꯩꯔꯤ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇꯁꯨ ꯍꯥ ꯑꯣꯏꯗꯨꯅ ꯅꯤꯡꯊꯤꯖꯅ ꯀꯤꯗꯨꯅ ꯃꯥꯟꯇꯣꯞ ꯃꯌꯥꯏꯗ ꯐꯝꯗꯨꯅ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯅꯤ ꯂꯦꯡꯈ꯭ꯔꯤ ꯀꯔꯤꯕꯨ ꯈꯜꯂꯒ ꯂꯦꯡꯂꯤꯕ ꯂꯩꯅꯣ ꯍꯥꯏꯕꯗꯤ ꯂꯩ ꯂꯦꯡꯕꯤ ꯅꯠꯇꯅ ꯀꯅꯥꯅꯕꯨ ꯈꯪꯂꯨꯔꯤꯅꯤ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝ ꯊꯥꯗꯣꯛꯂꯝꯗꯥꯏ ꯌꯥꯏꯐꯃꯪꯒꯣꯜ ꯅꯨꯡꯉꯥꯏꯕ ꯅꯥꯗ ꯌꯦꯛꯇꯕ ꯌꯨꯝꯂꯦꯞ ꯆꯥꯔ ꯂꯤꯡꯗꯨꯅ ꯃꯉꯥꯜ ꯅꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯄꯤꯗꯨꯅ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃꯃꯝ ꯏꯜꯂꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯀꯞꯂꯤ ꯃꯆꯥ ꯅꯤꯡꯉꯣꯜꯁꯨ ꯀꯞꯂꯤ ꯑꯗꯨꯕꯨ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯅꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯅꯨꯡꯊꯤꯜ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯕꯣꯔ ꯖꯇ꯭ꯔꯥꯗꯤ ꯍꯧꯈ꯭ꯔꯤ ꯃꯌꯥꯝ ꯐꯣꯇꯣ ꯀꯥꯞꯅꯕ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯦꯝ ꯌꯥꯎꯕ ꯎꯗꯕꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯩꯉꯥꯛꯄꯅ ꯍꯪꯂꯛꯏ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯗꯤ ꯎꯗꯦꯅ ꯉꯔꯥꯡ ꯆꯠꯈꯤꯕꯗꯒꯤ
ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯕ꯭ꯔꯣ? ꯍꯤꯌꯥꯏꯉꯝꯕ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯏ꯫ ꯑꯧ ꯕꯕꯥ, ꯊꯕꯛ ꯑꯃ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦꯅ꯫ ꯏꯍꯦ, ꯌꯥꯎꯖꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤꯗꯅ꯫ ꯑꯔꯥꯡꯐꯝꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯝꯗꯥꯏꯗ ꯕꯣꯔ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯈꯨꯔꯨꯝꯍꯜꯂꯤ꯫ ꯍꯤꯌꯥꯏꯉꯝꯕꯁꯨ ꯃꯄꯥ ꯂꯩꯉꯥꯛꯄ ꯑꯃꯗꯤ ꯃꯃꯥ ꯁꯥꯔꯤꯕ ꯃꯅꯤ ꯂꯩꯔꯤꯛꯇ ꯈꯨꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯈꯨꯔꯨꯝꯕ ꯂꯥꯛꯏ꯫ ꯃꯃꯥꯁꯨ ꯂꯨꯍꯣꯡꯕ ꯑꯃꯗ ꯁꯦꯠꯀꯗꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯋꯤꯜꯆꯤꯌꯔꯗ ꯐꯝꯂꯒ ꯂꯩꯔꯤꯛꯀꯤ ꯃꯆꯥꯅꯨꯄꯤ ꯃꯌꯥꯁꯨꯔꯤꯅ ꯏꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯍꯤꯌꯥꯏꯉꯝꯕ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯒ ꯁꯅꯥꯇꯣꯝꯕꯤꯅ "ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯉꯁꯤꯗꯒꯤꯗꯤꯅꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯇ ꯄꯤꯔꯕꯅꯤ ꯏꯃꯥꯅ꯫ ꯏꯃꯧꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯗꯨꯅ ꯂꯥꯛꯎꯀꯣ꯫ ꯏꯃꯥ, ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯥꯏꯔꯝꯗꯧꯔꯤꯅꯤ ꯏꯆꯥꯅ ꯏꯃꯧ ꯄꯨꯔꯛꯄꯗꯣ"꯫ ꯍꯤꯌꯥꯏꯉꯝꯕꯅ "ꯏꯃꯥ"꯫ ꯊꯥꯡꯂꯛꯂꯦ ꯈꯣꯡꯊꯥꯡ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯕ ꯊꯃꯣꯏ ꯑꯗꯨ ꯄꯨꯗꯨꯅ ꯇꯨꯡꯒꯤ ꯑꯃꯨꯛ ꯍꯟꯊꯔꯨꯗ꯭ꯔꯦ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝ ꯌꯦꯡꯂꯒꯦ ꯈꯟ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯁꯪꯒꯥꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯦ꯫ ꯁꯣꯝꯒꯤ ꯅꯨꯄꯤ ꯃꯌꯨꯝꯗꯅꯤ ꯌꯦꯅꯤꯡꯍꯨꯟꯕꯤꯗꯨ ꯂꯨꯍꯣꯡꯕꯒꯤ ꯀꯦꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯅꯤ꯫ ꯀꯩꯅꯥ ꯀꯦꯕꯒꯤ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯧꯔꯛꯏ꯫ "ꯀꯩꯅꯣꯝꯇ ꯀꯩꯅꯥꯗꯣ ꯀꯥꯗ ꯆꯪꯈꯤꯕꯗꯒꯤ ꯊꯣꯔꯛꯇ꯭ꯔꯤ꯫ ꯃꯥ ꯊꯣꯔꯛꯑꯣꯝꯗ ꯍꯥꯏꯕꯤꯌꯨꯕ, ꯂꯣꯏꯁꯤꯟꯒꯗꯕ ꯋꯥꯠꯂꯤꯕꯅꯤ, ꯀꯦꯕꯗꯤ ꯂꯣꯏꯈ꯭ꯔꯦ, ꯕꯣꯔ ꯌꯧꯔꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦ"꯫ "ꯍꯣꯏ ꯍꯣꯏ, ꯑꯩ ꯀꯧꯔꯛꯑꯒꯦꯀꯣ"꯫ ꯌꯦꯅꯤꯡ ꯀꯥꯗ ꯄ꯭ꯔꯞ ꯂꯥꯛꯏ ꯑꯅꯨꯕꯨ ꯀꯧꯗꯨꯅ꯫ "ꯑꯅꯨ, ꯑꯅꯨ, ꯑꯅꯨꯄꯃꯥ, ꯀꯥꯏꯗ ꯂꯩꯔꯤꯅꯣ? ꯁꯣꯝꯗ ꯃꯤ ꯉꯥꯏꯅꯗꯅ ꯂꯩꯔꯤ, ꯂꯥꯛꯑꯣ"꯫ "ꯍꯩꯃꯥ, ꯂꯩꯇꯦ, ꯀꯥꯏ ꯂꯩꯈ꯭ꯔꯖꯥꯠꯅꯣ ꯁꯤꯕꯣ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯤꯔꯛꯏ꯫ ꯀꯥꯗ ꯂꯩꯔꯝꯗꯕꯗꯒꯤꯗꯤ ꯏꯃꯨꯡꯒꯤ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯗꯨꯗ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯐꯪꯗꯕ ꯑꯗꯨꯗ ꯔꯦꯈꯥꯕꯨ ꯑꯃꯨꯛ ꯊꯤꯔꯛꯂꯤ꯫ ꯔꯦꯈꯥꯗꯨ ꯑꯔꯥꯡꯐꯝꯅ ꯄꯣꯠ ꯑꯃ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯄꯤꯔꯨꯕꯅꯤ꯫ ꯍꯟꯖꯤꯜꯂꯛꯄꯗ ꯌꯦꯅꯤꯡꯅ ꯄꯥꯈꯠꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯌꯦꯅꯤꯡ, ꯀꯩ ꯋꯥꯠꯂꯒꯦ ꯏꯆꯥꯕꯣ"꯫ "ꯏꯃꯥ, ꯊꯤꯔꯤꯕꯅꯤ, ꯑꯝꯇ ꯂꯥꯛꯑꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯨꯒꯤ ꯀꯥꯗ ꯄꯨꯠꯁꯤꯜꯂꯛꯏ꯫ ꯔꯦꯈꯥꯅ "ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯋꯥꯅꯤ"꯫ "ꯏꯃꯥ, ꯑꯅꯨꯗꯣ ꯀꯦꯕ ꯂꯣꯏꯔꯒ ꯀꯥꯗ ꯆꯪꯈꯤꯕꯅꯤ ꯍꯥꯏ, ꯑꯗꯨꯒ ꯊꯣꯛꯂꯛꯇꯕꯗꯨꯗꯅꯦ ꯀꯧꯕ ꯆꯪꯕꯗ ꯂꯩꯔꯝꯗ꯭ꯔꯦꯕ"꯫ "ꯍꯥ, ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯅꯪ ꯑꯇꯩꯗꯗꯤ ꯊꯤꯔꯕ꯭ꯔꯣ"꯫ "ꯊꯤꯔꯦ ꯏꯃꯥ, ꯑꯝꯇ ꯂꯩꯇ꯭ꯔꯦ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ"꯫ "ꯐꯣꯟꯗꯤ ꯇꯧꯗ꯭ꯔꯣ ꯅꯪꯕꯣ"꯫ "ꯇꯧꯔꯦ ꯏꯃꯥ, ꯐꯣꯟꯁꯨ ꯑꯣꯐ ꯂꯩ"꯫ "ꯏꯕꯥꯅꯤꯅ ꯑꯣꯏꯔꯔꯣꯏ, ꯅꯄꯥ ꯍꯣꯏ ꯀꯧꯒꯦꯀꯣ, ꯅꯪ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯨꯅꯦ ꯑꯃꯨꯛꯇ ꯀꯧꯔꯛꯑꯣ"꯫ "ꯍꯣꯏ ꯏꯃꯥ"꯫ ꯏꯃꯨꯡꯒꯤ ꯃꯤ ꯃꯈꯩ ꯃꯊꯥ ꯁꯥꯅ ꯐꯝꯃꯤ꯫ ꯌꯥ ꯂꯥꯎꯕꯗꯤ ꯅꯠꯇ꯭ꯔꯤ ꯃꯈꯣꯏ ꯈꯔꯗ ꯈꯪꯕꯅꯤ꯫ ꯁꯨꯔꯖꯀꯥꯟꯇꯅ "ꯑꯩꯃꯛꯀꯤ ꯏꯆꯥꯅ ꯑꯩꯕꯨ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯍꯜꯂꯕ, ꯑꯁꯨꯛ ꯊꯥꯖꯗꯕ"꯫ ꯔꯦꯈꯥꯗꯨ ꯀꯞꯉꯥꯡ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ "ꯑꯩꯗꯤ ꯌꯥꯝ ꯍꯥꯏꯖꯕꯅꯦ, ꯏꯆꯥꯅ ꯌꯥꯅꯤꯡꯗꯕ ꯃꯥꯜꯂꯦꯗꯅ ꯃꯈꯣꯏ ꯕꯕꯥꯅ ꯌꯥꯅꯤ ꯌꯥꯅꯤꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯄꯨ ꯏꯆꯥꯗꯣ ꯀꯗꯥꯏ ꯆꯠꯂꯝꯗꯧꯔꯤꯅꯣꯕ? ꯆꯠꯐꯝ ꯑꯃ ꯂꯩꯗꯅ ꯆꯠꯂꯤꯕꯅꯤ, ꯆꯠꯂꯁꯅꯨꯃ ꯐꯔꯦꯗꯅ"꯫ ꯅꯤꯂꯃꯅꯤ ꯇꯞꯊꯔꯒ "ꯗꯥꯗꯥ, ꯁꯨꯃꯥꯏꯅ ꯂꯩꯅꯕꯗꯤ ꯌꯥꯔꯣꯏ, ꯏꯆꯥꯁꯨ ꯊꯤꯁꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯈꯟꯅꯁꯤ, ꯃꯤꯒꯤ ꯃꯆꯥꯗꯨꯁꯨ ꯌꯧꯔꯛꯂꯅꯤꯗꯅ"꯫ ꯂꯩꯁꯦꯝꯕꯤꯅ "ꯑꯣꯟꯊꯣꯛꯄꯅꯤꯗ, ꯏꯆꯥꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯐꯅ ꯇꯥꯕ꯭ꯔꯥ ꯈꯟꯕꯅꯤ, ꯇꯥꯗꯦ"꯫ ꯁꯨꯔꯖꯀꯥꯟꯇꯅ "ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯆꯪꯁꯤꯕ ꯇꯥꯔꯦꯗꯅ, ꯏꯀꯥꯏꯔꯁꯨ ꯏꯀꯥꯏꯅ ꯍꯥꯏꯗꯣꯛꯄ ꯇꯥꯔꯦꯗꯅ꯫ ꯍꯧꯖꯤꯛꯄꯨ ꯀꯩꯅꯥ ꯂꯩꯇꯅ ꯕꯣꯔ ꯃꯊꯟꯇ ꯍꯣꯡꯕ ꯌꯥꯔꯤꯕ꯭ꯔꯣ ꯁꯨꯃꯥꯡ ꯑꯁꯦ puthokage ꯍꯥꯏꯔꯁꯨ"꯫ ꯔꯦꯈꯥꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯁꯨꯔꯖꯀꯥꯟꯇꯅ ꯑꯃꯨꯛ "ꯃꯤꯒꯤ ꯏꯃꯨꯡꯗꯣ ꯏꯆꯝ ꯆꯝꯕ ꯅꯠꯇꯦꯅꯦ, ꯇꯔꯥꯏ ꯌꯥꯔꯛꯀꯅꯤ ꯈꯟꯕ꯭ꯔꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯋꯦ ꯍꯥꯏꯕ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯄꯥꯎ ꯑꯁꯤꯅ ꯍꯦꯟꯅ ꯐꯤꯕꯝ ꯂꯨꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯑꯩꯈꯣꯏꯁꯦ ꯕꯗꯅꯥꯝ ꯆꯥꯗꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ? ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯕꯗ ꯇꯥꯔꯦꯗꯅ"꯫ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯅꯤꯂꯃꯅꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯗꯥꯗꯥ, ꯇꯥꯗꯅ ꯌꯥꯕꯤꯔꯗꯤ ꯅꯅꯥꯎ ꯋꯥꯐꯝ ꯑꯃꯠꯇ ꯄꯨꯈꯠꯆꯒꯦ ꯍꯥꯏꯕꯕꯨ ꯍꯥꯏꯌꯨ ꯇꯥꯁꯤ, ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ"꯫ "ꯗꯥꯗꯥ, ꯑꯩꯒꯤ ꯏꯆꯥ ꯑꯃ ꯆꯠꯈ꯭ꯔꯕꯁꯨ ꯏꯆꯥ ꯑꯃ ꯂꯩꯔꯤꯁꯤꯗꯤ, ꯑꯩꯅ ꯄꯣꯛꯆꯕꯗꯅꯤ, ꯗꯥꯗꯥ ꯈꯣꯏꯒꯤ ꯑꯣꯏꯈꯤꯕꯗꯤ ꯀꯨꯏꯔꯕꯅꯤ, ꯃꯥꯅ ꯃꯍꯨꯠ ꯁꯤꯟꯕꯗꯤ ꯀꯔꯤ ꯀꯥꯏ? ꯗꯥꯗꯥ ꯍꯣꯏꯅ ꯌꯥꯕꯤꯅꯤꯡꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯈꯪꯗꯦ"꯫ ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯌꯦꯅꯤꯡ ꯃꯄꯥꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯃꯌꯥꯝꯁꯨ ꯌꯦꯡꯂꯛꯏ꯫ ꯁꯨꯔꯖꯀꯥꯟꯇꯅ "ꯃꯗꯨꯕꯨ ꯌꯥꯒꯗ꯭ꯔꯅꯦ"꯫ ꯅꯤꯂꯃꯅꯤꯅ ꯑꯃꯨꯛ "ꯀꯩꯒꯤ ꯌꯥꯔꯣꯏꯗꯒꯦ? ꯗꯥꯗꯥ ꯍꯣꯏꯒꯤ ꯁꯥꯒꯩꯁꯨ ꯆꯣꯞꯄ ꯌꯥꯕ ꯅꯠꯇꯦ, ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯥꯏ ꯉꯥꯛꯇꯕ ꯌꯥꯗꯕꯅꯤ"꯫ ꯂꯩꯁꯦꯝꯕꯤꯅ ꯑꯃꯨꯛ "ꯑꯩꯁꯨ ꯌꯥꯖꯔꯦ, ꯃꯣꯏ ꯕꯕꯥꯒꯤ ꯋꯥꯁꯦ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯅꯤ, ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯈꯣꯏꯒꯤꯁꯨ ꯅꯆꯥꯅꯤꯅꯦ"꯫ ꯔꯦꯈꯥꯅ "ꯏꯆꯥꯅ ꯐꯠꯇ꯭ꯔꯒ ꯑꯃꯅ ꯎꯁꯤꯟ ꯑꯣꯏꯈꯤꯕꯗ ꯇꯥꯔꯕ꯭ꯔꯣ? ꯏꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯩꯔꯝꯂꯗꯤꯅꯦ ꯅꯤꯡꯉꯝꯂꯣꯏ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ"꯫ ꯂꯩꯁꯦꯝꯕꯤꯅ ꯑꯃꯨꯛ "ꯄꯨꯟꯁꯤꯗ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯒꯅꯤ ꯂꯩꯇꯦ, ꯏꯆꯦ, ꯇꯨꯡꯒꯤꯅ ꯇꯨꯡꯒꯤ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝ ꯑꯁꯦ ꯀꯟꯅꯅꯕ ꯍꯣꯠꯅꯁꯤ"꯫
เรขาลุกเธอดุนเลยริบะเยนิงเดออนสิลกะให้นริบะว่าพมาสิดาอิจานากริขัลลิบะเยนิงคุมดบีกับดุนเลยเรขานามาคาตารีมาซานายาดรดิเน่ไอสุยาบังอมวยอิจามามังคราบสูมาดิมังหัดติงดรีอิจาพัดดาบกิมาให้นี่มาคงกนดุนให้เซรสุให้เจนี่โอวากิมาคาตาบบูปัดปนี่มีกิมาคาตาบดีเน่ปัดเลยให้นาบเลยริบะดูมังไงดนาปาดยังไงดดีให้ยินดสุนนโจให้ดนาเลยเซมบินามุเจไอเทียมเกียนี่มาจ้าดามุงออนสินดนาจัมบีนั่งว่าขันมุนนักขัลนั่งกีอิมานาอีปานามีมังเดจูบละกะมีดามาคงกนดุนให้เซบโดนั่งยิงบดาเปียนกะโดรอีมานั่งน่าอาจจะลำได้กะดีให้นักขี้เกงาซีเผาบะไอคอยน่ะอิมุงสิกิมาทิ้งเล่าดุนตะลากปนี่ฮันเดกิมาตังสิมาดีอิจานะอิมุงสิกอิจัดกันลุดนะอิมากีเบมามาสินาตนะไอคอยน่ะเต่าบังกับบะกะดีสุเลยระอิจาบุมามาเล็กตนะเล่าบันติอว่างบะทักตะทางกันตุนะอิจาบุปีกะดาวริบะนี่อิมามังกบละบะเท่าดอกสิดาไอ้ยี่ว่าคันสินะคันทำบักกิตันชาพบุปีบิดอะดูบุไอ้บุมาชาบังกบทำบิริบะอิมาเรค่ะอัปนี้บาบาสุรจะขัดเดินจบปะอีกไงบะมีกี่มาขัดทาบนี้เดชายิงมากระมวยปะเดชายิงมากระมวยนี่ละมันนี่นะกุยน่ะมาตำเล่ากันดูมาตำเลยจ้ะยาเดให้เราอีปากีเบมาสุรจะการตนามุนี่ละมันนี่อีน่าอุ่นแต่ยามบูก็ยามนึกเสียให้บดขังเลยอีสาเซมาซาดายาตระบดีน้ำมาหาดูน่าเต่าเลยสิไอ้คอยเนี่ยใกล้มานั่งมาตาบันนี่เลยดูน่าจัดไปอะไรเลยมาคอยเอาเราจะไงโฟนน้ำตาเต่าคราสิเย็นนี่ตาหาให้ได้บ้าไอ้ซาดายาเนี่ยต้องไม่รู้นะอีปากีเบมาเย็นนี่กับละกะน่าจะไอ้เลยนะกะดีกีอีป้าบ้านะว่ากันนี่น่าจะมาเสพพิทักษ์บางกิละมันขันสิกถ้วยนะมาสู้สิ่งบางอย่างบ่อยจะเก๋ก็มีกี่มาคงก่อนนะกะดีกีให้ซะด้วยเนาะน่าจะเลยนี่สินี่น่าจะนะผมน่ะมักมายกนั่นสักกี่เลยเสพบีมาจ้าบุกคนบีแล้วก็อีจ้าดีมาบ้านิ่งบีนี่ให้ไปอินบีนี่อันนิ่งบ้าอาป้าบักกะยาเลยนะมาสู้มาตั้งกี่มาตุ้งอินะลดสินบัตาบดีอีจ้ากี่อันนิ่งบ้ามาดีกายมาสิ่งอินะมักตาน้ำมาน้ำบ้าไอ้คอยบุนั่งหนึ่งงักพี่อยู่ก็อีบ้าอันทำไมนี่ให้กันเนาะน่าชาดบุงักพี่อยู่ให้บ้าห้องน้ำร้องเรขาดาบุอีจ้าเนี่ยทุกอันลำลีบ้ามายามาสิบุคุมจินตัวน่ะอุสินด้วยนะชัดขึ้นมาตาละบ้าอีจ้าวินะพังสมาดีไอ้บุมาปุ๊บพาบีมาดีได้ทำแล้วรวยกว่าอีเบมาเย็นนี้กับนะอันนู้นกี่มอนมาขาดกันนี่นกเลยรีบดูอูบดาจังเส้นตัวได้เย็นนี้จิตทีนี้เลยดำรีบดูรับหางดกตัวน่ะไปว่าเรากันเนาะนักคุยคนนี้มักปวดหางดกตัวน่ะไอ้เจ็ดละบัดนี้นักคุยไม่ยามบูเอาว่าไปอีปากอมาดาไอ้นั่นหลังสิลำเลยงักปีอยู่ให้ได้ดิให้เสร็จเลยงักปีผมทกจะไปอีราลีอันดูบูงักสิใครมานั่งรีบสิดาตุงกิริอภาบอยกันที่ขันเสตัวน่ะเต้าบัดนี้อร่อยบ่อยนะอีมาบ้าน่าจ้าบุดีลานะเราวิกันก็น่าจ้านะลาบนักขรมใจสุรจักรตนะพาเดมานะอภาบันิขันจัดละบันินะยิงบัตาเดตนะนี่ละมันินะอมุกมังเดตาริบเซฮานะโลชิลกะมารีมาคงเทกัลละสิเทียงครานี่โลชินนะบัตเอาโรโกเยนิงคนบีว่าคัลละคัลีอากักปะเนอโนปากคงอามาดีอาตมักจัลลีไอ้น่ะพงมังงามคิดเลยนั่งกีปากคงอาศัยอาตุบงไงดักนั่งกีการีการัมบะอารอนบาวคัลโนไฮบัดเรขามาดีเลยซิมบีอันนี้นะพุทธรักตุนะปวดลอยเสร็จพัมลมดาปูดุนะจัดใครอาทิตย์ดูเย็นงี้โฟนไงรัมบันีลูกหงวัชนันนับเกรุกิเกลุยดักโฟโต้ถ่ายรักกี่ให้รัมบันีอาดูบุถ่ายรักว่าเขาวันเลยจับอาดูดาโฟนอาดูเต้าสิลีอาดูบุไปบัดีไปรักใจถ้าบักจินบักกี้ออยรัมเลนี่ฮัลลักปะกะยันตานะเต้าจะรักเลนี่ขันดนะว่าเจ็บดาสตีจัสสมียิงลักปะดาสตีจัสอามากิมาปะดามุนได้ยิงดุนะเลยใครปุกนิ่งนักขันลีบะนะอามาบิดีกินองดำนะอามาตำลำตายโยนักใครลำบีอันนี้สิลังพยามาดาตุงกิโปลอยบุกนานะขังบา